ꯃꯌꯥꯝ ꯁꯣꯏꯕꯨꯝ ꯍꯥꯞꯄꯗꯣ. Hai ma'am, ma'am ngasido anouba video ama pudura lae. Anouba video je kaino haikanda sida chicken ni, chicken sida maphai leire, makhong leire, aduga sida yengi magak leire, aduga sida soibum ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯁꯣꯏꯕꯨꯝꯒ ꯌꯦꯡꯒ ꯇꯧꯔꯒ ꯊꯣꯡ ꯑꯝꯇ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯁꯣꯏꯕꯨꯝꯁꯤ ꯁꯤ ꯂꯩꯔꯦ. ꯁꯣꯏꯕꯨꯝ ꯁꯤꯗꯁꯨ ꯁꯣꯏꯕꯨꯝ ꯃꯌꯥꯝ ꯌꯥꯎꯋꯦ. ꯑꯗꯣ ꯁꯤ ꯈꯔ ꯍꯥꯞꯄꯦ. ꯑꯗꯨ ꯃꯉꯛ ꯂꯩꯔꯦ. ꯑꯗꯨꯒ ꯁꯤ ꯀꯂꯦꯖꯥ ꯂꯩꯔꯦ. ꯁꯤ ꯃꯣꯔꯣꯛ ꯂꯩꯔꯦ. ꯑꯗꯨꯒ ꯁꯤ ꯊꯕꯤ ꯂꯩꯔꯦ. ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ ꯍꯣꯏꯒꯤ ꯂꯐꯨ ꯏꯔꯣꯜꯂꯦꯌꯦ. ꯑꯗꯨꯗꯣ ꯏꯔꯣꯝꯕꯅꯦ ꯍꯥꯏꯕꯗ ꯈꯔ ꯂꯧꯔꯒ ꯃꯨꯛꯕꯥꯡꯗ ꯍꯥꯞꯀꯦ ꯇꯧꯔꯦ. ꯍꯥꯞꯄꯦ. ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯤꯜꯂꯒꯦ. ꯑꯍꯥꯎꯕꯁꯦ ꯁꯨꯝ ꯃꯥꯡꯉ ꯁꯨꯝ ꯊꯝ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯦ. ꯚꯤꯗꯤꯑꯣ ꯍꯧꯖꯤꯜꯂꯛꯑꯒꯦ. ꯁꯤꯅ ꯈꯔ ꯆꯥꯎꯋꯤ. ꯁꯤ ꯍꯥꯟꯅ ꯇꯧꯒꯦ. ꯁꯤ ꯍꯥꯟꯅ ꯐꯖꯅ. 와, mahal kan hao. fazane siya. Diba? Mayroon soybum hapdo. Wah. Nah, baru aja. Baru aja. Wah. Nó không những to là kìa.
음. 와. 하래. 희망을 섬기시네. 와. 희망을 섬기시죠. 아. Trong mua này, ngoài chị. 그러자.
Ngủ sao đấy? 너무 잘 잘래? Last piece. ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯊꯣꯡꯕ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪꯗ ꯀꯩ ꯆꯥꯁꯤꯒꯦꯗꯣ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯆꯥꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯩꯁꯨ ꯑꯗꯣ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ